माइकई लेखरदंग श्री श्री गौरचंद्र महाप्रभु की चरणदा कच्चगदौरी मरम असिना हौजे हौजे थेंगनरिबा कोविड-19 ना मरम ओइरगा इमुंग मनुंग सागै नातै खरा खक्तमक पांगथोकसरगनी हाइना खंगहनजरिबा अतोम मंगी सिंह मचानुपा अतोम कुमार सिंह मचानुपा अतोम देवान सिंह मचानुपा हाउ कममांग लेकाई थौबाल खोंजोम सापा ममांग लाइकाई दगिना खोंजोम पुलिस स्टेशन फाउबगी मनुंगदा बोलेरो की शो अमता हौरे कनागुम्बना खुनबी बथोकलबदी तोइजम संजोइदा सिनबियो कॉन्टैक्ट नंबर पिजरी 7005295759 अमुक्तंग हन्ना 7005295759 नत्रगना डायमंड रेडियो द पाउ पीबियो हाइना खंगहनजरी थरोंगी बखा तारकपदा तामिनसी मतम मतमगी वाफम थरों मसीबु लांथोकपीगदोरिबी निर्मला थांजम अहन बमक्तदा 91.2 मेगाहर्ट्ज संदोक्सरीबा डायमंड रेडियो की थौरम ताबिरिबा सिंगबु निर्मला थांगजमना तराम नोक्सरी ngasi matam matam gi wafam da puduna laksari tera pambi marang kaina thase manipur gi miyam maru oina ching amadi tamda khunda duna leiriba miyamna tumnaba potlam singi manungda monpak haiba potlam asisu amani haibeyai mon haiba wahai asina miyoibana kokna khangnaba khara wangkhatna kok asibu tumbada hippada sijinnaba potlam amani haibeyai hairiba mon hairiba potlam asidagi थैथरकलगा मोनपाक हाइबा वहाई असिना कोनसिलकपा असिना मियोइबना हिपनबा पोलम ओइना सिजिनबा पोलम अमनी मसिबु मोनपाक हाइना मितैना कौनरी हाइबा याई असिगुम्बा मोनपाक अमंदी मोन असि मखल कयागे पोना साबसिंगी मनुंगदा मैतै सिंगना ख्वाइदगी मतिक मयाई अमदी मखल कया सिजिनबा पोट लम सिंगी मनुंगदा तेरागी मोनपाक अमनी तेरागी मोन असि नि हाइबा याई असिना तबा तेरागी महुत सिल्लगा सिजिन्नबा पोलम खरसु लेइतबा नत्ते मखोई सिंग अदुगी मनुंगदा खरदंग पल्लबदा येंगथौ मपाल हुद्राव मपाल अमदी लसिंगशु अमनी हाइबयाई अदुबो मैतै सिंगना ख्वाइदगी ममल यामना अफबा मोन अमदी मोनपाक असि तुदुना सिजिन्नबा असिदी तेरा हाइबा पोलम असिनी हाइबा याई हाइरिबा तेरा असि मणिपुरदा मरांग काइना हौबो तेरा पांबीदगी फंगबा तेरा असिदगी फंगबा पोलम असिनी तेरा असि मियोइबदा कानबा पीबा कया लैबसिंगी मनुंगदा मियोइबना तुम्बा अमदी हिप्पदा सिजिनरिबा तेरा मोन पाकना ओइरी हाइबसि मैतैगी पुवारिगा सागौनादुना लाकपगुम तौरी हाइबा याई मरम अदुना तेरा हाइबा उ पांबी असि मणिपुर कौद्रिंगैदगी निंगथौ पानबा लैबाक अमा ओइना लेरिंगैदगी हौना उ पांबी असिबु यामना सेक्सिना ngak senduna thanarambagi wari kaya leibagi khudam kharadang pallabada manipur gi singya amadi tambak tatera urak haiba lamgi maming asi ngasi fawwa leiri tera urak haiba kaya manipur gi imphal west amadi lamkhangdongi mafam kaya da leiri haiba yai adubu ngasidi tera urak haina lamgi maming khakta ngaibagum tauri haiba yai मरमदी लमगी ममिंगना तेरा उरक हाइरगा लमदम अदुदा तेरा हौबा उखिदबा चाही निफुमुक ओइरकले हाइबे याई तेरा उरक हाइदबा तेरा पानसांग हाइनबा लमदम खरसु ngasiदी मिंग फावबा कावबा खंगनदना खंगनदबा हौरकले हाइबे याई मसिगिसु
ꯃꯁꯤꯒꯤ ꯈꯨꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥꯏꯔꯥꯡꯕꯝꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯇꯦꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯕ ꯇꯦꯔꯥ ꯄꯟꯁꯥꯡꯗ ꯇꯦꯔꯥ ꯑꯃꯠꯇ ꯎꯈꯤꯗꯕ ꯆꯍꯤ 90 ꯌꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯉꯥꯏꯔꯥꯡꯕꯝꯒꯤ ꯇꯦꯔꯥ ꯄꯟꯁꯥꯡ ꯑꯁꯤ ꯉꯁꯤꯒꯤ ꯉꯥꯏꯔꯥꯡꯕꯝꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯔꯝꯂꯣꯏ ꯈꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯇꯦꯔꯥ ꯍꯥꯏꯕ ꯄꯥꯝꯕꯤ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯅꯠꯇꯅ ꯃꯄꯨꯡ ꯐꯥꯅ ꯎꯕ ꯐꯪꯗꯕ ꯃꯅꯤꯄꯨꯔꯗ ꯆꯍꯤ 30-40 ꯁꯨꯔꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯇꯦꯔꯥꯒꯤ ꯃꯣꯟ ꯑꯃꯗꯤ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯅꯔꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠꯇ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯀꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯒꯤ ꯃꯣꯟꯄꯥꯛꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯦꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯗꯕꯒꯤ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛ ꯐꯪꯗꯕꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯄꯥꯟ ꯂꯝꯒꯤ ꯃꯣꯟꯄꯥꯛꯇꯒꯤ ꯃꯤꯇꯩꯒꯤ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯜꯂꯕꯁꯨ ꯇꯦꯔꯥ ꯐꯪꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯣꯟꯄꯥꯛꯅ ꯁꯤꯟꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯇꯤ ꯃꯤꯔꯣꯜ ꯀꯌꯥ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯕꯅ ꯅꯠꯇꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯒ ꯑꯍꯟꯕ ꯃꯣꯟꯄꯥꯛ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯇ ꯍꯤꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯃꯆꯥ ꯌꯥꯝꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯥ ꯑꯁꯤ ꯃꯤꯇꯩꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯝꯗꯨꯅ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤꯕꯨ ꯑꯈꯟꯅꯅ ꯃꯃꯜ ꯌꯥꯝꯅ ꯂꯧꯅꯔꯝꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯦꯔꯥ ꯎꯔꯛꯄꯨ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯇꯦꯔꯥ ꯍꯥꯏꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯣꯛꯈꯠꯇꯨꯅ ꯇꯦꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ꯫ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡ